ꯖꯄꯥꯟꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯀꯣꯃꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯁꯤꯔꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯪꯗ ꯃꯍꯥꯛ ꯁꯤꯔꯗꯨꯅ ꯁꯔꯒꯗ ꯌꯧꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯃ ꯊꯣꯔꯛꯇꯨꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯈꯤ, "ꯑꯩ ꯃꯥꯌꯣꯔꯒꯤ ꯅꯨꯄꯤꯅꯤ"꯫ ꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯪꯕ ꯅꯠꯇꯦ, ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯪꯕꯅꯤ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩ ꯏꯆꯥ 4ꯒꯤ ꯃꯃꯥꯅꯤ"꯫ ꯑꯃꯨꯛꯀꯁꯨ ꯂꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯀꯅꯥꯒꯤ ꯃꯃꯥꯅꯣ ꯍꯪꯕ ꯅꯠꯇꯦ, ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯪꯕꯅꯤ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅꯤ"꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯀꯔꯤ ꯊꯕꯛ ꯇꯧꯕꯅꯣ ꯍꯪꯕ ꯅꯠꯇꯦ, ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯪꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯀꯌꯥ ꯈꯨꯝꯈꯤ, ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯈꯤ, ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯈꯤ, ꯃꯊꯪ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯖꯩ, ꯑꯗꯨꯒ ꯑꯩꯍꯥꯛ ꯑꯉꯥꯡꯁꯤꯡꯕꯨ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯅꯅꯕ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯃꯁꯨꯅꯤ"꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯦꯛꯁꯦꯞ ꯇꯧꯈꯤ ꯍꯟꯗꯛꯇꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯣ ꯀꯣꯃꯥꯗ ꯂꯩꯇ꯭ꯔꯦ, ꯅꯥꯕ ꯁꯨꯝ ꯐꯒꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝ ꯈꯪꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯦꯟꯅ ꯌꯦꯡꯁꯤꯟꯖꯈꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯕꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯏꯀꯤꯒꯥꯏ ꯐꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯝꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯏꯀꯤꯒꯥꯏ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯄꯥꯟꯒꯤ ꯑꯣꯀꯤꯅꯥꯋꯥ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯏꯀꯤꯒꯥꯏ ꯊꯤꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯍꯤꯡꯅꯩ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯖꯄꯥꯅꯤꯁꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯈꯪꯍꯜꯂꯤ꯫ ꯅꯍꯥꯛ ꯄꯨꯟꯁꯤꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯩꯔꯕ꯭ꯔꯥ? ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ꯭ꯔꯥ? ꯅꯁꯥ ꯅꯎ ꯐꯅ ꯇꯤꯛ ꯇꯤꯛ launa ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯣꯡꯃꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯖꯗ꯭ꯔꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯂꯝꯕꯤꯅꯤ ꯏꯀꯤꯒꯥꯏ꯫ ꯖꯄꯥꯅꯤꯁ ꯀꯟꯁꯦꯞ ꯑꯃꯅꯤ, ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯗ ꯏꯀꯤꯒꯥꯏꯒꯤ ꯃꯇꯥꯡꯗꯅꯤ ꯅꯩꯅꯔꯤꯕꯁꯦ꯫ ꯏꯀꯤꯒꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯏꯀꯤꯒꯥꯏ ꯍꯥꯏꯔꯤꯕꯁꯤ ꯖꯄꯥꯅꯤꯁ ꯋꯥꯍꯩ ꯑꯃꯈꯛꯅꯤ꯫ ꯏꯀꯤꯒꯥꯏ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ, ꯍꯤꯡꯕꯒꯤ ꯃꯔꯝ, ꯔꯤꯖꯟ ꯐꯣꯔ ꯕꯤꯡ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯦꯛꯇꯔ ꯒ꯭ꯔꯥꯁꯤꯌꯥ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯤꯁ ꯃꯤꯔꯥꯂꯦꯁꯅ ꯏꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯀꯤꯒꯥꯏꯒꯤ ꯀꯣꯟꯁꯦꯞꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯥꯏꯔꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯟꯁꯤ ꯁꯥꯡꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯐꯪꯒꯗꯧꯔꯤꯕ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯀꯛꯉꯥꯎꯅꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯖꯗ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯁꯦꯜ ꯈꯛꯀꯤ ꯇꯧꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯄꯥꯝꯖꯗꯕ ꯑꯣꯏꯔꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯆꯌꯦꯠꯅꯕ, ꯄꯣꯊꯥꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯉꯕ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯀꯤꯒꯥꯏ ꯈꯪꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯏꯀꯤꯒꯥꯏꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯏꯁꯥꯗ ꯋꯥꯍꯪ 4 ꯍꯪꯉꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪꯗ "What you are good at?" ꯅꯍꯥꯛꯅ ꯇꯧꯕꯗ ꯍꯩꯕ ꯊꯕꯛꯁꯤꯡ ꯀꯔꯤ ꯍꯩ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯄꯤꯌꯨꯕ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨꯕꯨ ꯐꯖꯅ ꯇꯧꯕ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ パꯛꯅꯅꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯦꯕ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ "What you love?" ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯊꯕꯛ ꯈꯪꯗꯣꯛꯄꯤꯌꯨꯕ꯫ ꯃꯤ ꯀꯌꯥ ꯑꯃ ꯂꯩ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯍꯩꯅꯗꯤ ꯇꯧꯕ, ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯇꯧꯔꯒ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯕ, ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯝꯖꯕꯗꯤ ꯄꯣꯛꯇꯕ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯗ "What the world needs?" ꯇꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯍꯤꯡꯉꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯥꯟꯅꯕ ꯄꯤꯕ ꯊꯕꯛꯂꯥ ꯈꯪꯗꯣꯛꯄꯤꯌꯨꯕ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯪꯗ "What you can be paid for?" ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯏꯟꯀꯝ ꯂꯥꯛꯄ꯭ꯔꯥ, ꯁꯦꯜ ꯐꯪꯒꯗꯕ ꯊꯕꯛꯂꯥ ꯈꯪꯗꯣꯛꯄꯤꯌꯨꯕ꯫ ꯋꯥꯍꯪ 4 ꯑꯁꯤꯅ ꯏꯀꯤꯒꯥꯏꯒꯤ ꯋꯥꯍꯟꯊꯣꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯪꯗ ꯏꯀꯤꯒꯥꯏꯒꯤ ꯁꯔꯀꯜꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯔꯕ ꯑꯃꯗꯤ ꯊꯕꯛꯇꯣ ꯇꯧꯕꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯔꯕ, ꯄꯥꯝꯖꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛꯇꯣ ꯏꯁꯥꯒꯤ ꯄꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯔꯕ ꯑꯃꯗꯤ ꯊꯕꯛꯇꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯗ ꯏꯟꯀꯝ ꯂꯥꯛꯑꯕ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯍꯥꯏꯗꯣꯏꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯕꯗ ꯏꯟꯀꯝ ꯂꯥꯛꯑꯕ ꯑꯃꯗꯤ ꯊꯕꯛꯇꯣ ꯃꯤꯌꯥꯝꯗ, ꯁꯣꯁꯥꯏꯇꯤꯗ ꯑꯣꯔ ꯃꯥꯂꯦꯝꯗ ꯀꯥꯟꯅꯕ ꯄꯤꯔꯕ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯚꯣꯀꯦꯁꯟ ꯍꯥꯏꯒꯅꯤ꯫
ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯕꯨ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯕ, ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯅꯤꯡꯗꯨꯅꯇ ꯂꯩꯔꯕ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯀꯥꯟꯅꯕꯁꯨ ꯄꯤꯔꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯍꯥꯏꯒꯅꯤ꯫ ꯄꯦꯁꯟ, ꯄ꯭ꯔꯣꯐꯦꯁꯟ, ꯚꯣꯀꯦꯁꯟ ꯑꯃꯗꯤ ꯃꯤꯁꯟ ꯃꯔꯤꯁꯦ ꯄꯨꯟꯁꯤꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯀꯤꯒꯥꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯏꯀꯤꯒꯥꯏ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯁꯥꯒꯤ ꯏꯀꯤꯒꯥꯏ ꯈꯪꯗꯣꯛꯅꯅꯕ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯁ꯭ꯀ꯭ꯋꯦꯔ ꯑꯃ ꯁꯦꯝꯕꯤꯔꯣ, ꯑꯗꯨꯒ ꯁ꯭ꯀ꯭ꯋꯦꯔ ꯃꯔꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄꯤꯔꯣ꯫ ꯑꯍꯥꯟꯕ ꯁ꯭ꯀ꯭ꯋꯦꯔꯗꯨꯗ ꯅꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯃꯗꯤ ꯍꯩꯕ ꯊꯕꯛꯁꯤꯡ, ꯅꯪꯅ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ, ꯊꯕꯛꯇꯨꯗ ꯑꯦꯛꯁꯄꯔꯠꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯕꯤꯔꯣ꯫ ꯑꯅꯤꯁꯨꯕ ꯁ꯭ꯀ꯭ꯋꯦꯔꯗ ꯅꯪꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯨꯕꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯩꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯏꯕꯤꯌꯨ꯫ ꯑꯍꯨꯝꯁꯨꯕꯗ ꯊꯕꯛꯇꯣ ꯌꯥꯝꯅ ꯐꯖꯅꯗꯤ ꯇꯧꯕ ꯍꯩꯕ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯇꯕ, ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯐꯖꯅꯗꯤ ꯇꯧꯕ ꯉꯝꯕ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯕ, ꯅꯍꯥꯛꯅ ꯁꯦꯜ ꯐꯪꯕꯒꯤ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯕ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯁ꯭ꯀ꯭ꯋꯦꯔꯁꯤꯗ ꯏꯕꯤꯔꯣ꯫ ꯃꯔꯤꯁꯨꯕ ꯁ꯭ꯀ꯭ꯋꯦꯔꯗ ꯅꯍꯥꯛꯅ ꯐꯖꯅ ꯇꯧꯕ ꯍꯩꯇꯕ ꯊꯕꯛ, ꯑꯗꯨꯒ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯄꯥꯝꯖꯗꯕ, ꯇꯧꯅꯤꯡꯗꯕ ꯊꯕꯛ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯔꯣꯏꯕꯒꯤ ꯁ꯭ꯀ꯭ꯋꯦꯔ ꯑꯁꯤꯗ ꯏꯕꯤꯌꯨ꯫ ꯃꯊꯛꯀꯤ ꯁ꯭ꯀ꯭ꯋꯦꯔꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯝ ꯊꯥꯗꯩ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯅꯪꯅ ꯄꯥꯝꯕ ꯍꯩꯁꯨ ꯍꯩꯕ ꯊꯕꯛꯇꯨꯗ ꯃꯇꯝ ꯀꯌꯥꯝ ꯄꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯅ ꯀꯌꯥꯝ ꯄꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯊꯛꯀꯤ ꯁ꯭ꯀ꯭ꯋꯦꯔ ꯑꯅꯤꯁꯤꯗ ꯍꯦꯟꯅ ꯃꯇꯝ ꯊꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛꯇꯣ ꯇꯧꯕꯗ ꯏꯟꯖꯣꯏ ꯇꯧꯕ ꯉꯝꯕ, ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯈꯪꯗꯣꯛꯄꯤꯗꯨꯅ ꯃꯗꯨꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯁ꯭ꯀ꯭ꯋꯦꯔ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯈꯪꯗꯣꯛꯇꯨꯅ ꯌꯦꯡꯉꯗꯤ ꯏꯁꯥꯒꯤ ꯏꯀꯤꯒꯥꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯣꯀꯤꯅꯥꯋꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯝꯕ ꯍꯦꯕꯤꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯉꯝꯗꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯅꯤ ꯍꯥꯏꯅ ꯂꯧꯅꯩ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯅꯤꯁꯨꯕꯗ, ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕ ꯊꯛꯄꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯜꯂꯤ, ꯃꯈꯣꯏꯅ ꯃꯕꯨꯛ ꯊꯟꯅ ꯄꯨꯛ ꯄꯣꯛꯈꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯗꯦ, ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨꯒꯤ 80% ꯈꯛꯇꯃꯛ ꯆꯥꯏ, ꯄꯨꯛ ꯊꯟꯗ꯭ꯔꯤꯉꯩꯗ ꯆꯥꯕ ꯇꯣꯛꯅꯩ꯫ ꯃꯅꯥ-ꯃꯁꯤꯡꯅ ꯍꯦꯟꯅ ꯆꯥꯅꯩ, ꯑꯗꯨꯒ ꯃꯈꯜ ꯑꯃ ꯑꯅꯤꯗꯪ ꯆꯥꯕꯒꯤ ꯃꯍꯨꯠ ꯃꯈꯜ-ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯃꯨꯛꯇꯗ ꯊꯕꯛ ꯑꯅꯤ ꯑꯍꯨꯝ ꯇꯧꯗꯕ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛꯇꯨꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯋꯥꯈꯜ ꯆꯣꯏꯗꯕꯤꯗ tꯧꯔꯒꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯐ꯭ꯂꯣꯗ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯗꯤ ꯋꯥꯗꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯔꯤꯁꯔꯆ ꯇꯧꯒꯗꯕ, ꯀꯟꯅ ꯍꯣꯠꯅꯒꯗꯕ, ꯐꯣꯀꯁ ꯑꯗꯨꯝ ꯄꯤꯔꯒ ꯂꯩꯇꯕ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯇꯗ ꯇꯧꯕꯁꯤꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯅꯁꯨ ꯂꯣꯏꯒꯅꯤ, ꯐꯖꯅꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯇꯪꯗ ꯐꯣꯀꯁ ꯄꯤꯗꯨꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯍꯥꯛ ꯈꯪꯕꯤꯕ꯭ꯔꯥ, ꯖꯄꯥꯅꯤꯁꯁꯤꯡꯗ ꯔꯤꯇꯥꯌꯔꯃꯦꯟ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯂꯩꯇꯦ꯫ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗꯒꯤ ꯔꯤꯇꯥꯌꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯗꯤ ꯉꯟꯅ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯕꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯣꯏꯗꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯔꯤꯇꯥꯌꯔꯃꯦꯟꯒꯤ ꯋꯥꯈꯜ ꯂꯥꯛꯑꯔꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯩꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯃꯜ ナꯏꯗ꯭ꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯂꯧꯕ ꯌꯥꯏ꯫ ꯑꯣꯀꯤꯅꯥꯋꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯦꯝꯒꯠꯇꯨꯅ ꯃꯔꯤ ꯑꯗꯨꯕꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯃꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ, ꯔꯟꯅꯤꯡꯅꯆꯤꯡꯕ ꯋꯥꯔꯛꯑꯥꯎꯠ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯁꯥꯡꯅꯅꯕ ꯖꯄꯥꯅꯤꯁ ꯑꯍꯜꯁꯤꯡꯅ ꯇꯧꯕ ꯁꯤꯀ꯭ꯔꯦꯠ ꯃꯦꯊꯗꯁꯤꯡ ꯈꯪꯃꯤꯟꯅꯁꯤ꯫ ꯊꯋꯥꯏ ꯋꯥꯗꯕ,
ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯅꯅꯕ ꯁꯤꯀ꯭ꯔꯦꯠꯁꯦ ꯀꯩꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯒ ꯂꯩꯇꯕꯗꯨꯅꯤ ꯍꯥꯏꯔꯤ, ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯅꯧꯊꯣꯛꯍꯜꯂꯤ, ꯊꯨꯅ ꯑꯍꯜ ꯑꯣꯏꯍꯟꯗꯦ꯫ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯂꯣꯏꯅꯅꯤꯡꯒꯅꯤ, ꯁꯣꯟꯅꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯑꯃꯗꯤ ꯃꯤꯔꯛ ꯇꯤꯟꯕꯁꯤꯅ ꯑꯋꯥꯕ ꯈꯟꯖꯤꯟꯒꯗꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯍꯜꯂꯤ꯫ ꯃꯊꯪꯗ ꯑꯐꯕ ꯍꯩꯅꯕꯤ ꯁꯦꯝꯒꯠꯄ꯫ ꯑꯐꯕ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯇꯧꯕ ꯕꯦꯗ ꯍꯦꯕꯤꯠ ꯑꯣꯏꯔꯤ꯫ ꯊꯦꯡꯅ ꯍꯧꯒꯠꯄꯅ ꯏꯁꯥ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯗꯦ, ꯃꯁꯤꯅ ꯑꯗꯨꯝ ꯆꯣꯛꯊꯗꯨꯅꯇ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯅ ꯉꯟꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯍꯦꯕꯤꯠ ꯑꯣꯏꯍꯟꯁꯤ꯫ ꯃꯊꯪꯗ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯕꯤꯕ꯫ Keeping in touch with your friends keep adding another years to your life. ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯒꯤ ꯆꯥꯡ ꯆꯍꯤ ꯑꯃ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯅꯣꯛꯍꯟꯕ ꯑꯃꯗꯤ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯆꯥ ꯊꯛꯃꯤꯟꯅꯕ, ꯏꯁꯩ ꯁꯛꯃꯤꯟꯅꯕ, ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒ ꯐꯝꯃꯤꯟꯅꯕ, ꯑꯅꯧ ꯑꯅꯧꯕ ꯃꯐꯝ ꯀꯌꯥ ꯆꯠꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ, ꯍꯔꯥꯎꯍꯟꯕꯤꯔꯤꯕꯅꯦꯕ꯫ ꯃꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯤꯡꯕ ꯑꯃꯗꯤ ꯑꯅꯧꯕ ꯃꯐꯝ ꯀꯌꯥ ꯇꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯍꯟꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨꯅꯤ ꯍꯥꯏꯅ ಲಾರಿಕ್ꯁꯤꯗ ꯍꯥꯏꯔꯤ꯫ ꯃꯊꯪꯗ ꯀꯩꯗꯧꯅꯨꯡꯗ ꯍꯥꯊꯨ-ꯍꯥꯊꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯨꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯇꯞꯅ ꯇꯧꯒꯗꯕꯅꯤ, ꯍꯣꯕꯦ-ꯍꯣꯕꯦ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯌꯥꯝꯅ ꯐꯤꯡꯅ ꯂꯩꯕꯁꯤꯡꯅ ꯄꯨꯟꯁꯤ ꯇꯦꯟꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯏ ꯍꯥꯏꯅ ꯖꯄꯥꯅꯤꯁ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ, ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ, ꯍꯦꯜꯗꯤ ꯑꯣꯏꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ, ꯌꯥꯔꯤꯕ ꯃꯈꯩ ꯈꯣꯡꯅ ꯆꯠꯄ, ꯉꯟꯅ ꯇꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯦꯟꯖꯣꯏ ꯇꯧꯔꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯎꯅꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯍꯥꯛꯄꯨ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯕꯗ ꯊꯤꯡꯕꯤꯅꯕ ꯂꯩꯔꯔꯣꯏ꯫ ꯃꯊꯪꯗ ꯄꯦꯟꯊꯣꯛꯄ ꯍꯩꯒꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯁꯥ ꯅꯊꯟꯇ ꯍꯥꯏꯖꯧ, "Today will be a day full of health and energy. Live it to the fullest." ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯊꯟꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯒꯅꯤ꯫ ꯅꯍꯥꯛ ꯀꯌꯥꯝ ꯁꯣꯜꯂꯕ, ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕ ꯍꯥꯏꯕꯗꯣ ꯌꯦꯡꯗꯅ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯆꯤꯟꯅ ꯍꯥꯏꯕ ꯉꯝꯃꯤꯕ ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯍꯩꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯦꯕ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗꯇ ꯂꯩꯕ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯇꯕ, ꯁꯥꯎꯗꯨꯅꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯥꯟꯅ ꯁꯤꯕꯒꯤ ꯀꯌꯥꯠꯇ ꯇꯥꯏ꯫ ꯑꯗꯨꯅ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯁꯥꯅ ꯆꯥꯎꯊꯣꯛꯆꯧꯑꯣꯕ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯛꯂꯝꯕꯒꯤ, ꯃꯥꯂꯦꯝ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯀꯅꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯣꯒꯣꯊꯦꯔꯥꯄꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯜꯂꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯦ, ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯔꯛꯇꯦ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯑꯗꯣ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯊꯥꯡꯉꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯛꯏ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯕꯨ ꯁꯥꯡꯅ ꯍꯤꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯐꯥꯎ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯂꯣꯒꯣꯊꯦꯔꯥꯄꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤꯅ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯣꯚꯔꯀꯝ ꯇꯧꯅꯅꯕ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯜꯂꯝꯃꯤ꯫ ꯂꯣꯒꯣꯊꯦꯔꯥꯄꯤ ꯍꯥꯏꯔꯤꯕꯁꯦ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯅꯥꯔꯤꯕ ꯃꯤꯁꯛꯇꯨꯕꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ, ꯀꯥꯏꯈ꯭ꯔꯕ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯆꯨꯝꯕ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ, ꯂꯝꯕꯤ ꯑꯃ ꯄꯤꯅꯅꯕ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯨꯅꯤꯛ ꯏꯀꯤꯒꯥꯏ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯏꯁꯥꯒꯤ ꯏꯀꯤꯒꯥꯏꯗ ꯀꯟꯅ ꯍꯣꯠꯅꯗꯨꯅ, ꯁ꯭ꯇꯔꯦꯁ ꯂꯩꯇꯕ, ꯑꯐꯕ ꯃꯆꯤ ꯑꯣꯏꯕ ꯃꯅꯥ-ꯃꯁꯤꯡꯅ ꯍꯦꯟꯅ ꯆꯥꯗꯨꯅ, ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯅꯅꯕ ꯑꯃꯗꯤ ꯒꯨꯗ ꯍꯦꯕꯤꯠꯁꯤꯡ ꯊꯝꯗꯨꯅ ꯃꯁꯛ ꯃꯉꯥꯜ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯁꯤ꯫